ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁ꯭ꯄꯦꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ 1991ꯗ ꯁ꯭ꯄꯦꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯁꯨꯅꯤ꯫ ꯁ꯭ꯇꯦꯐꯦꯅꯤꯌꯥ ꯒꯨꯏꯇ꯭ꯔꯦꯁ ꯂꯦꯖꯥꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯕꯣꯏꯐ꯭ꯔꯦꯟꯕꯨ ꯀꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯀꯧꯒꯗꯧꯔꯤꯕ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯂꯤꯉꯩꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯔꯣꯏ꯫ ꯐꯠꯇ꯭ꯔꯕ ꯃꯤꯕꯨ ꯍꯥꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯀꯧꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯝꯂꯒ ꯁꯤꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯐꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯁ꯭ꯄꯤꯔꯤꯠꯄꯨ ꯀꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯥꯏ ꯀꯧꯅꯕꯒꯤ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯔꯨꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯔꯣꯟ ꯌꯦꯛꯂꯤꯕ ꯆꯦꯕꯥꯡ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯧꯈꯤꯕ ꯂꯥꯏ ꯑꯗꯨ ꯀꯧꯕ ꯍꯧꯔꯛꯄꯗ ꯁꯦꯒꯥꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯀꯧꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯣꯟ ꯏꯔꯤꯕ ꯆꯦꯕꯥꯡ ꯑꯗꯨ ꯂꯥꯏ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯒꯥꯏꯈꯤꯕꯅ ꯂꯥꯏ ꯑꯗꯨꯒꯤ ꯆꯪꯐꯝ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯔꯤꯕ ꯁ꯭ꯇꯦꯐꯦꯅꯤꯌꯥꯒꯤ ꯃꯆꯤꯟꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯅ ꯁ꯭ꯇꯦꯐꯦꯅꯤꯌꯥꯒꯤ ꯃꯆꯤꯟꯗ ꯑꯉꯧꯕ ꯃꯩꯈꯨ ꯑꯣꯏꯅ ꯆꯪꯈꯤꯕꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯎꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯈꯔ ꯆꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯅꯤꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏꯁꯨ ꯂꯩꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯐꯦꯅꯤꯌా ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯈꯤꯗꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯍꯤꯡꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯗ ꯇꯨꯝꯕꯒꯤ ꯃꯍꯨꯠ ꯑꯀꯤꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤꯕ ꯋꯥ ꯀꯌా ꯑꯃꯁꯨ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯗꯥꯛꯇꯔ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯛꯇꯔꯅ ꯂꯩꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯁ꯭ꯇꯦꯐꯦꯅꯤꯌꯥ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯉꯧꯔꯣꯛ ꯉꯧꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯑꯗꯨꯝ ꯎꯏ ꯍꯥꯏꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯗꯦ, ꯃꯃꯥꯏ ꯁꯤꯠ ꯅꯥꯜꯂꯤ, ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯐꯦꯅꯤꯌꯥ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯑꯍꯤꯡꯗ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ 13 ꯖꯨꯂꯥꯏꯒꯤ 1991ꯒꯤ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ 14 ꯖꯨꯂꯥꯏ 1991ꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯅꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ꯫ ꯑꯗꯨꯒ ꯗꯥꯛꯇꯔꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯁ꯭ꯇꯦꯐꯦꯅꯤꯌꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯁ꯭ꯇꯦꯐꯦꯅꯤꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯐꯤꯕꯝ ꯀꯥꯏꯔꯕ, ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯑꯍꯟ ꯑꯃ ꯌꯨꯝꯒꯤ ꯐ꯭ꯂꯣꯔ ꯑꯃꯗꯒꯤ ꯑꯃꯗ, ꯋꯥꯜ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯐꯥꯎꯗꯨꯅ ꯆꯠꯄ ꯁ꯭ꯇꯦꯐꯦꯅꯤꯌꯥꯒꯤ ꯃꯃꯥꯅ ꯎꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯀꯌꯥ, ꯃꯆꯤ ꯂꯦꯡꯕ, ꯃꯊꯛꯇ ꯊꯝꯕ ꯄꯣꯠ ꯃꯔꯝ ꯆꯥꯗꯅ ꯇꯥꯔꯛꯄ, ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕ, ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯁ꯭ꯇꯦꯐꯦꯅꯤꯌꯥꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯁ꯭ꯇꯦꯐꯦꯅꯤꯌꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯐꯛꯂꯥꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯌꯩꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ
1992 की 27 नवेंबर पुलिस कौदुना लेमिनखी लाक्लिबा पुलिस अहुम अदुसु युम अदुदा तमनरिबा अकीबा थौदोक अदु मखोइसु हकथेंगना थेंगनखी नोंगसु नुंदांग अमा उपु अमगी मनुंगदा खोंजेल अमा ताई हाइदुना पुलिसिंग अदुना संगछिनदुना येंगबदा उपु अदुगी थोंग अदु खंगहांग हांगदोरकपदा पुलिस अमगी ममाइदा पांदुना यामना थीना सोखी मसिदा नतना युम अदुगी येनाखादा अकीबा खोंजेल कयासु ताखी मसिदा नतना युम अदुगी फगलांगदा खुचा मंगागी ममी ताखी अदुगा युम अदुगी इरुजफम बाथरूम अदुगी इसिंग अदु खंगसा साबा अमदी खंग इंग इंगबा कयासु तौरखी मसिदा यामना ngakpa अकीबा अमगना युम अदुगी फगलांग सिंगदा थेलिबा लाई चंगदनबा दिसु क्रस की क्रॉस अदुसु मसा मतोमता केलकपा असना चिंबा कया सिनी मसिगी मतुंग स्टेफिनिया लैखिद्रबा मतुंग चाही अनि फारकपा 1993 की नवेंबर की तांग अमदा स्टेफिनिया की युम अदुदा थेलिबा स्टेफिनिया की फोटो सिंग अदु मसा मतोमता मै चाकलखी अदुबु हेन ngakpadi फोटो अदुना मै चाकपदा फोटो अदुगी फ्रेम अमदी मनाक लैबा पोटचै अमता मैना चाकलमदे मरम असिदगी वारी असि स्पेन यामना पाकसना संदोरखी मसिदगी वारी असिदा युमफम ओइदुना बेनोलिका हाइना मिंथोनदुना फिल्म ओइना पुथोक्तुना मयामदा यंगहनखी हारिबा फिल्म अदु आइगी डिस्क्रिप्शन दा हपचरमगे मयामसु यंगबियु हारिबा फिल्म असिगी एक्सप्लेन तानिंगबा लेरगदी कमेंट दा थंबिरमु आई सोइदना हापलकनबा होनजरके मयामबु अमुकाना कुकुना खोयरुमजरी।